Good morning. Ngasigi video ay hapetang share toroke ko yamna di sangalarage only card message ka akoigi timing ka ko ado card ahum se sida lere ko nunti akoina tawbo dumaina 1 2 3 ko no ahamba yengase ko ahamba se 8 of pentacles ko 8 of pentacles se akoina sum hojik se thabak taw matam da ko haidi aina hojik hek aina di hotna ba se onka khomar phasana di hotna ba to result se irak lak tabagi type ta ma tawe ba ko ꯑꯗꯨꯗꯣ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯃꯁꯥꯒꯤꯅꯦ ꯁꯤꯁꯦꯀꯣ ꯁꯣꯝꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤꯅꯦ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯑꯗꯨꯝ ꯇꯞꯀꯅꯤꯕ ꯑꯗꯨꯒ ꯐꯪꯗꯤ ꯐꯪꯒꯅꯤꯕ ꯇꯞꯅ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯌꯥꯝ ꯊꯨꯅ ꯃꯤꯁꯤꯡꯁꯦ ꯂꯩꯅꯀꯣ ꯍꯦꯛ ꯄꯥꯝꯕꯒ ꯍꯦꯛ ꯇꯧꯕꯒ ꯍꯦꯛ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯔꯤꯖꯜ ꯌꯥꯝ ꯊꯨꯅ ꯂꯥꯛꯄ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯔꯤꯖꯜꯁꯦ ꯈꯤꯇꯪ ꯇꯞꯅ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨ ꯐꯪꯗꯤ ꯐꯪꯒꯅꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯍꯣꯠꯅꯔꯤꯕ ꯄꯣꯠꯁꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯁꯨ ꯀꯣ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯦꯛꯁꯄꯔꯇꯤ ꯑꯣꯏꯖꯩꯑꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯑꯩꯗꯣ ꯑꯦꯛꯁꯄꯔꯇꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯁꯤꯅꯀꯣ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2 ꯁꯤꯅ ꯉꯁꯤꯁꯦ ꯈꯤꯇꯪ ꯒꯦꯗꯔꯤꯡꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ 3 of cups ꯁꯦ ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯕ ꯑꯗꯒꯤ ꯁꯦꯂꯤꯕ꯭ꯔꯦꯁꯟꯁꯀꯨꯝꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯑꯣꯏꯌꯦꯀꯣ ꯉꯁꯤꯁꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯆꯠꯀꯦ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯇꯧꯕꯤꯌꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯍꯧꯕꯤꯌꯣ ꯆꯠꯄꯤꯌꯣ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 33ꯗꯒꯤꯅ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 35 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ 1ꯒ ꯃꯤꯅꯤꯠ 53ꯗꯒꯤꯅ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 13 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 3ꯒ ꯃꯤꯅꯤꯠ 13ꯗꯒꯤꯅ ꯄꯨꯡ 7ꯒ ꯃꯤꯅꯤꯠ 53 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯩꯅ 8ꯒ ꯃꯤꯅꯤꯠ 35ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 33 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯐꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯅꯝꯕꯔꯕꯨꯗꯤ ꯉꯔꯥꯡꯕꯨꯗꯤ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯔꯦ ꯑꯗꯣ ꯅꯝꯕꯔ ꯁꯦꯌꯔ ꯇꯧꯕꯗ ꯃꯦꯁꯦꯖꯇꯣ ꯈꯤꯇꯪ ꯍꯟꯕ ꯑꯩ ꯐꯔꯛ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯅꯦꯠꯋꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯆꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯣꯟꯗꯣ ꯐꯖꯅ ꯑꯦꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝꯒꯤ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣꯀꯣ ꯅꯝꯕꯔꯗꯣ ꯂꯩꯔꯒꯁꯨ ꯑꯗꯨꯒ ꯍꯪꯆꯤꯠꯀꯨꯝꯕꯁꯦꯀꯣ ꯍꯥꯏꯗꯤ ꯌꯦꯡꯒꯗꯕ ꯑꯗꯩ ꯀꯩꯅꯣꯝ ꯀ꯭ꯋꯥꯔꯤ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯍꯪꯆꯤꯠꯁꯤꯗ ꯍꯪꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯃꯨꯛꯀꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯦ ꯃꯔꯨꯞ ꯁ꯭ꯇꯣꯞ ꯄꯦꯃꯦꯟ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔ ꯐꯥꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯁ꯭ꯇꯣꯞ ꯄꯦꯃꯦꯟ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯤꯅ ꯁ꯭ꯇꯣꯞ ꯄꯦꯃꯦꯟ ꯐꯥꯎꯋꯦꯅ ꯍꯥꯏꯖꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯐꯥꯎꯍꯟꯕ ꯅꯠꯇꯦꯕ ꯃꯥꯅ ꯃꯅꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯗꯨꯗ ꯂꯥꯛꯆꯕꯅꯦꯕ ꯇꯣꯉꯥꯟꯅ ꯑꯗꯨꯒꯤ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯑꯦꯛꯖꯥꯝꯒꯤ ꯀꯩꯒꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯗꯤ ꯃꯅꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯍꯥꯏꯇꯥꯔꯦꯀோ ꯑꯩꯒꯤ ꯃꯅꯤ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒ ꯂꯥꯛꯆꯕꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯩꯅ ꯇꯧꯕ ꯑꯝꯇ ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤ ꯌꯦꯡꯉꯒ ꯀꯥꯔꯠ ꯌꯦꯡꯉꯒ ꯀꯃꯥꯏꯅ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯩꯔꯒꯗꯤ ꯑꯩꯁꯨ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯀꯩꯗꯧꯕꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯨꯛ ꯑꯩ ꯁ꯭ꯀꯨꯜꯗ ꯊꯕꯛ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯍꯩꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯗꯨꯒꯤ ꯔꯣꯡ ꯃꯤꯁꯀꯟꯁꯦꯞꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯣ ꯈꯤꯇꯪ ꯀꯣꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯍꯣꯏ ꯖꯁ ꯉꯁꯥꯏꯒꯤ ꯅꯝꯕꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯅꯤ ꯃꯦꯒꯅꯦꯠꯀꯤ ꯅꯝꯕꯔꯒꯨꯝꯕ ꯌꯨꯁ ꯇꯧꯔꯒ ꯑꯗꯨꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯩꯅ ꯇꯧꯔꯒ ꯀꯩꯝꯇ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯗꯨꯗꯨꯃ ꯈꯤꯇꯪ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯌꯦꯡꯗꯦ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯀꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯗꯤ ꯑꯣꯟꯂꯤ ꯐꯣꯔ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯑꯇꯩ ꯑꯇꯩ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯤ ꯖꯁ ꯒꯥꯏꯗꯦꯟꯁ ꯑꯃ ꯐꯪꯕꯒꯤꯗꯃꯛꯇꯅꯦꯀꯣ ꯍꯥꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯣꯏꯒꯗꯒꯦ ꯀꯔꯝ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯁꯤ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟda ꯀꯌꯥꯝ ꯆꯥꯟꯅꯒꯦ ꯆꯥꯟꯅꯔꯣꯏꯗ ꯑꯗꯨꯒꯤ ꯒꯥꯏड ꯈꯛꯇꯪꯅꯦꯕ ꯇꯥꯔꯣꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯒ ꯍꯦꯛꯇ ꯄꯨꯔꯥ ꯃꯦꯖꯤꯛꯀꯤ ꯇꯥꯏꯞꯇꯒ ꯊꯣꯛꯍꯟꯒꯗꯕ ꯀꯩꯝꯇ ꯅꯠꯇꯦꯀꯣ ꯇꯥꯔꯣ ꯔꯤꯗꯤꯡ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤꯀꯣ ꯉꯁꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯑꯣꯏꯕꯅꯤꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯑꯉꯥꯡꯕ ꯃꯆꯨꯒꯨꯝꯕ ꯌꯨꯁ ꯇꯧꯕꯤꯔꯣꯀꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯁꯤ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ